Yangang pokpi thamna pokpi da Kuki na lau suba singda nongmai kapsin bada lau yeiba satpa tangkhul ani sokle tangkhul mari thiba khngdre haide amarom da Kuki na kapa da soklaba tangkhul masa ani do lau thokpa ngamdana leire mayang sifai singna mi amata changhandre haide nakal amarom da Kuki terrorist singni singnaba singna jiribam dagi phakiba micham ama tamthina phuraga thaduragle jiribam gi tongan mofam tarukta Kuki terrorist singna bom amadi nongmaina akana moongda landa chatharingai mangmoinana boro bekra police station manung chanba Zakurador Kaitel dagi micham ama Kuki terrorist oiromgari singnaba singna phaduna pukhraba matung tamthina phuduna sining sitta thaduragle haide tamthina phuduna thaduraglaba mioi adu jiribam gi Modupur dagi soibam prem sagar sahi kunthraga manga apokpa soibam khambaton kawi haide mahapu phaduna pukhiba mioi sing aduna tamthina phuraba matung siri haina langthoklambani haide mahak hojik jiribam district hospital pukhatuna Laikanari, imong manung mioi singna thodog asibu akana mongda yaning da phongdorakle nakala marobda hauta wathalambida ngasinongalamdai pung ahum taramdai dagi Kuki sing kumlaktuna nongmai kan kamna khrei bomsu ahum sukre hare CM ga unakhiba leite udagi sukhande aina Kuki MLA singna phongdokre mamang sahi 2023 gi me ahum dagi Manipur kanglob ani marakta irang tholakpadagi Kuki MLA singna Chief Minister Nongthombam Biren ga unakhiba leite matungda su unage khande haina Kuki MLA tarana punna sign Thadorok Pasirol Madahari Kuki MLA Singh how Colet Kibgen let Pau Haukip Nemsa Kibgen Sur Sangru Sanate Paulinan Haukip MLA Kaute let Jamang Haukip Siluntang Kimnau Haukip Hangsing Amasung Bungzagi Baltena Puna sign Taudun Thadorok Pasirol Madahari Tazagit Nepal Supreme Court Zathakiba hearing Amasung Solicitor General of India Gi Maikaidagi Manipur Gi Chief Minister na Kuki MLA Singh Unaduna Manipur da Hausagi Pibam da Hanjalagna Bahonari Haina Apex Court Asida Summit Tokiba Wafamado Umla Lanba Wafam ni haide Kuki mioi singi batakta ethnic cleansing sathariba amadi Manipur da hojik thokleba hingsa gi thokdok singa sige mastermind oriba Chief Minister ga mamang sahi 2023 gi me ahum dagi ngasi phawai khoina unakhiba leite aduga matugda unage haina su khande haikre Famu haraga phamba lepu haraga lepana kaidau nungda ijat leina hingba ngamloi haina Dr. Bimol Akojamna phongdokre chinda sahi lising ani henbagi puwari leiba ningtamna palamba lamdamni haina lauraga mina famu haraga phamba aduga lepu haraga lepana idongleida ijat leina hingba ngamloi haina Lok Sabha gi MP Dr. Bimol Akojamna phongdokre ITLF yauna tribal organization tarana Indo-Myanmar border fencing khabada yaning daba phongdokle Manipur da leiriba indigenous tribals leaders forum ITLF yauna tongan ba tribal organization taraki maikaidagi Indo-Myanmar border fencing khabada yaning daba phongdokpaga loinana free movement regime FMR lokthokiba dubusu handu haina India lengakta serol pisinduna taksilkhre haide Kuki na lok subi maitai nupi hatkibadu thadawna yaning daba phongdoragle haukiba irai numita Bishnupur district ki manung channa laiba Saiton khunda lok suduna laibi maitai nupi ama Kuki khulai paiba singna nongmaina kaptuna hatkibagi thawdokpo thadaw community international TCI na akan mongda yaning daba phongdoragle TCI na thadorokpa serol amada Kuki singna nongmai kaptuna lok subi maitai nupi ama hatkibasi yamna laibak thiba thawongni awong asi kanana su yaba ngamloi haina paladuna Matam khara Manipur da pamdaba thodok thoktana leirodaba matong haukiba numit kharani asida pamdaba hingsa yawba thodok sing tholakpa ase leibak amade mari leinaba singna thinghauba chungani haina paladuna karigumba mari leinaba singna thinghauda tholabadi hena chauthokpa irang ama oirakani haiba wafamsu thamlakhi